Mayam taram noksari ngasi sumayam gidamata aseng ba thoki ba wari ma puduna laksari wari si kamaina tawbagi habadu mayam puna taminasi mayam puna khangminasi masida thawdok ani di aigi babada thoki bani aduga amana aigi babokta thoki bani wari si migini ko ahan babada thoki ba wari madugi matang da hana lejage wari si kui badiyam na kuire matamduda aigi babaga magi family ga sa kungang amada leirame mafam do mina pakna khangnaba oide babana leiriba mafam do yamna su chawe haidana hai masi khaknatana achauba garden su lei maduda tongan tongan ba ujau kaya ama su thai mafam aduda babana amadi atai family sing thok tu na leigali thawdok tu thokpa matamda aikoi gi babadi chahi 10 khaktang subada ngairi han hai masida adum mayamna wari si kayam kuirabage habado khangbiram lagani matamduda aikoi gi babana khunduda leiba yumdugi garden duda hiptuna leiba jani matamduda babagi mapadu laktuna haiba tare babada lao chingdagi u kharak laurusi namadu chak insang thongadoini na darkar tai araibudu su loikhre asumna pupuna haibaduda babana haujikti nungsa suyamna sari nungdangdo oina lowa chatlasi adudadi nungsa su sararoi adumai haibaduda pupuna adubu singdo haujikti darkar oi hai aduna haujik laurdaba yaroi adumna thuna lao haujik laurasi kasuyamna koina changkado natteda asumna hairame adumna haibaduda babasu pupuga singdo lowa chatpa taki adu tawbadasu chapal tongba kawdana tongkhidi aduna makhongda kemta uptana singdo loba chatki sing loba chatpadu pupuna mamang tharaga babana maningda inaraga chatpane nungsa su sabani na babagi makhongdo sabana khangba ngamtaba jane matawduda babana pupuda sauna haiki ai khongse loina poya yumda halani uduna tomda lawro lao ana haidana adumana sawraga mayumda halaki pupuda thamamaga pupuna su bababu singdo lawra laksi haidana lao lehoki adu babana di hanna pawta dana yumda laki yumda babana lakpa matamdadi sofada khong sangna tingthoktuna tumduna leiba pupudu ui madu ubada baba ngakki adubu mahakna pupubudi hawdo udre hawdokpagi mahutta pupudo hawgalakpa ngaiduna leiki pupudo ngahak leiraga hawgalakpadadi babana baba pung ani adwaida ibani sing darkar oi haiduna chingda chatlubado aina hana halaaga kamaina sida tummaga leiramina babana hangi adubu pupunadi aidi ngasaidagi sida tummaga leina aidi nanga singlobusu chatana asumna hairaki waduda babadi ngakpa phauki aduga pupuda hangi adudi baba nanga singlobu chatminarudaba taragadi ngasai baba manba amaga aiga chatminariduna kanano asumna thoki batogdoktu pupuda loina tamme pupu sungakna ibungo yam pharabani nangna sakmana baduga singlobu chatludrido maramdi mahakto apaba minati migi saklon lauraga lakpa lai amani natrabadi mahakna nangbu puraga hatokibasi yai asumna pupuna hairame misakto ai oiramba taragasu singdo itomda adum laururaga halaani singdo laurubada nang karigi darkar tadoinon hai pupugi waduda babadi pakatki pupuna muk matungdagidi cheksilu mathangda adumna hanjan maga chatnaba inchilabadi maduda sungcha chatluno nangna misaktu phanayamna khangba oiba taragasu chatpa yadi maramdi misaktuna nangbu punaba honarakpani asumna hairaki wasi babana aikoida nongma haikibani masi babada khaknatana ataidasu thokpa yawibani laibaktiba kharadi halakpa ngamkhide masina babada thokiba ahanba warini mathangi wari sisu babana angang oiringaida thokiba wari amani wari sisu yum aduda thokibani handaki thawdoksi thokpasina babana chahi 12 muk surakpa matamda thokibani matamdudagi khungang aduda mai phangdri aduduna bubokna tumamdai khodingi pondona dum thalame maramdi ahingda kanaguma ising thaningba taragasu konghamningba taragasu mambaduna maram oiraga haibadi pondonda puraga chanaba haidana thanbani warisida babadu nungthang amadi tummaga leiba jani adubu ahingda akoigi ising khorangbadagi haitare babadu hawgatki mahak ising thaknaba hawgatpada ahal ama yengbada pupu manba mahak mapanda phamduna thabal mangalda lairik ama paduna leiba uramki madu ubada babading ei kanino thenga kansida mapanda lairik parisi bodana asumna khanki adubu amaromda babado pupuna yamnaki aduna babasu ahan aduda karimta haidi babado ahingduma ising thaktabida tumkre
ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯕꯥꯅ ꯅꯨꯡꯗꯥꯡꯒꯤ ꯋꯥꯔꯤꯗꯣ ꯕꯣꯕꯣꯛꯇ ꯇꯝꯃꯤ ꯕꯕꯥꯅ ꯇꯝꯕꯗꯨꯗ ꯕꯣꯕꯣꯛꯅ ꯑꯃꯨꯛ ꯄꯨꯄꯨꯗ ꯉꯔꯥꯡ ꯑꯍꯤꯡꯗ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯄꯨꯄꯨꯅꯗꯤ ꯄꯥꯗꯦꯗ ꯅꯨꯡꯗꯥꯡꯗ ꯅꯣꯡꯃꯇ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏ ꯂꯣꯏꯅꯅ ꯄꯨꯄꯨꯅ ꯕꯣꯕꯣꯛꯇ ꯅꯪꯉꯣꯟꯗ ꯋꯥꯁꯦ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕꯅꯣ ꯍꯪꯕ ꯃꯇꯝꯗ ꯕꯣꯕꯣꯛꯅ ꯕꯕꯥꯗ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯇꯝꯈꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯄꯨꯅꯁꯨ ꯑꯩꯁꯨ ꯅꯨꯡꯗꯥꯡꯗ ꯃꯔꯛꯇ ꯑꯍꯜ ꯑꯃ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯐꯝꯕ ꯎꯏ ꯑꯍꯟꯗꯨꯅ ꯄꯥꯔꯤꯕꯗꯨꯁꯨ ꯑꯇꯩ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤꯈꯛ ꯅꯠꯇꯅ ꯄꯨꯄꯨꯅ ꯍꯥꯏꯕꯗ ꯑꯍꯜꯗꯨ ꯑꯐꯕ ꯊꯋꯥꯏ ꯍꯥꯏꯕꯗꯤ ꯂꯥꯏꯅꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯁꯪꯕ ꯏꯁꯣꯔ ꯑꯃꯅꯤ ꯊꯋꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯑꯋꯥꯕ ꯅꯪꯍꯜꯂꯝꯗꯦ ꯑꯗꯨꯕꯨ ꯃꯊꯪꯗ ꯊꯋꯥꯏꯗꯨ ꯎꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯅꯨ ꯑꯗꯨꯒ ꯃꯀꯣꯜ ꯊꯣꯛꯅ ꯃꯍꯥꯛꯄꯨꯁꯨ ꯀꯧꯔꯨꯅꯨ ꯃꯤꯁꯛꯇꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯅꯥꯝꯇ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯣꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯕꯕꯥꯅ ꯃꯍꯥꯛꯇꯨ ꯎꯕ ꯐꯪꯏ ꯍꯥꯏꯗꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯄꯨꯄꯨꯅ ꯍꯥꯏꯕꯗꯒꯤꯗꯤ ꯕꯕꯥꯗꯣ ꯊꯋꯥꯏꯗꯨꯕꯨ ꯎꯕꯗ ꯀꯤꯕ ꯐꯥꯎꯗ꯭ꯔꯦ ꯑꯐꯕ ꯊꯋꯥꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕ ꯃꯈꯣꯏꯗꯤ ꯐꯖꯅ ꯆꯪꯖꯐꯝ ꯄꯤꯒꯗꯕꯅꯤ ꯃꯌꯥꯝ ꯃꯁꯤꯅ ꯕꯕꯥꯗ ꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯅꯤ ꯃꯊꯪꯗꯤ ꯑꯩꯈꯣꯏꯒꯤ ꯕꯨꯕꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯂꯤꯖꯒꯦ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯕꯕꯥ ꯍꯣꯏ ꯃꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯕꯨꯕꯣꯛꯇꯨ ꯊꯧꯅꯥ ꯌꯥꯝꯅ ꯐꯩ ꯃꯍꯥꯛꯇꯤ ꯊꯋꯥꯏꯒꯨꯝꯕ ꯕꯨꯠꯀꯨꯝꯕꯁꯤ ꯌꯥꯝꯅ ꯀꯤꯒꯟꯗꯦ ꯑꯃꯔꯣꯝꯗ ꯕꯨꯕꯣꯛꯇ ꯊꯋꯥꯏ ꯊꯦꯡꯅꯕꯗꯤ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯤꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯋꯥꯔꯤꯗꯨꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯖꯒꯦ ꯕꯕꯥ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯤ ꯃꯇꯝꯗꯨꯗ ꯁꯥꯏ ꯍꯥꯏꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯥꯟꯗ ꯑꯌꯥꯝꯕ ꯇꯨꯝꯒꯜꯂꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯑꯗꯨꯗ ꯎ ꯃꯌꯥꯝ ꯑꯃ ꯊꯥꯏ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯃꯥ ꯍꯥꯏꯕꯗꯤ ꯕꯨꯕꯣꯛꯇꯣ ꯀꯥꯆꯤꯟ ꯑꯃꯗ ꯇꯨꯝꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡꯗ ꯕꯨꯕꯣꯛꯇꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯈꯤ ꯕꯨꯕꯣꯛꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯔ ꯂꯥꯞꯅ ꯎ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯕꯒꯤ ꯐꯤꯕꯝꯗꯨ ꯎꯏ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯁꯛ ꯑꯃ ꯎ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯐꯝꯕꯗꯨ ꯎꯕꯗ ꯕꯨꯕꯣꯛꯇꯤ ꯉꯛꯈꯤ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯕꯨꯕꯣꯛꯇꯤ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯕ ꯐꯪꯗꯦ ꯃꯍꯥꯛꯅ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯎꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯣꯡꯉꯒ ꯂꯩꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯕꯨꯕꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯁꯛꯇꯨꯅ ꯑꯉꯧꯕ ꯐꯤ ꯑꯃ ꯕꯨꯕꯣꯛꯀꯤ ꯃꯥꯏꯀꯩꯗ ꯂꯪꯉꯛꯈꯤ ꯐꯤꯗꯨꯁꯨ ꯕꯨꯕꯣꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯇꯥꯏ ꯑꯃꯨꯛ ꯎꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯎꯗ ꯃꯤ ꯑꯃ ꯇꯣꯡꯕ ꯃꯥꯟꯕꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯁꯛꯇꯨ ꯃꯥꯡꯈꯤ ꯃꯤꯁꯛꯇꯨ ꯂꯩꯔꯝꯗꯕꯗꯨꯗ ꯑꯃꯨꯛ ꯐꯤꯗꯨꯗ ꯌꯦꯡꯕꯗꯗꯤ ꯐꯤꯗꯨꯁꯨ ꯑꯃꯨꯛ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯕꯨꯕꯣꯛꯇꯤ ꯊꯥꯖꯈꯤꯗꯦ ꯃꯇꯝꯗꯨꯗ ꯕꯨꯕꯣꯛꯅ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ ꯃꯃꯤꯅꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯗꯨ ꯎꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯀꯤꯕꯗꯤ ꯐꯥꯎꯈꯤꯗꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯇꯨꯝꯐꯝꯗꯨꯗ ꯇꯨꯝꯈ꯭ꯔꯦ ꯋꯥꯔꯤꯁꯤ ꯕꯨꯕꯣꯛ ꯃꯁꯥꯅ ꯑꯩꯉꯣꯟꯗ ꯇꯝꯈꯤꯕꯅꯤ ꯃꯁꯤ ꯅꯠꯇꯕ ꯑꯃꯁꯨ ꯃꯍꯥꯛꯅ ꯇꯝꯂꯛꯈꯤ ꯈꯨꯟꯗꯨꯗ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯁꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯕꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯊꯝꯕꯅꯤ ꯕꯨꯕꯣꯛꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯪꯒꯣꯝ ꯁꯨꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏ ꯅꯣꯡꯃꯗꯤ ꯕꯨꯕꯣꯛꯅ ꯁꯪꯒꯣꯝꯗꯨ ꯁꯨꯝꯕꯗꯨ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯆꯠꯂꯦ ꯍꯥꯏꯗꯅ ꯍꯥꯏ ꯁꯟ ꯂꯩꯕ ꯖꯒꯥꯗꯨꯁꯨ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯄꯒ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯑꯗꯨꯕꯨ ꯍꯜꯂꯛꯄꯗꯗꯤ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯆꯠꯅꯗ꯭ꯔꯦ ꯕꯨꯕꯣꯛ ꯀꯩꯝꯇ ꯈꯟꯗꯅ ꯌꯨꯝꯗ ꯂꯥꯛꯄ ꯍꯧꯈꯤ ꯑꯗꯨꯕꯨ ꯖꯒꯥ ꯑꯃ ꯂꯩ ꯃꯐꯝꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝꯗꯨ ꯌꯧꯕꯒ ꯕꯨꯕꯣꯛꯅ ꯑꯍꯜ ꯑꯃ ꯁꯥꯏꯀꯜ ꯌꯥꯗꯕꯒꯤ ꯁꯦꯝꯃꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯗꯅ ꯍꯥꯏ ꯂꯣꯏꯅꯅ ꯑꯍꯜ ꯑꯗꯨꯅ ꯕꯨꯕꯣꯛꯇ ꯆꯦꯟꯁꯦ ꯇꯥꯈ꯭ꯔꯦ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ ꯍꯪꯕꯗ ꯕꯨꯕꯣꯛꯅ ꯑꯩꯗꯤ ꯍꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗꯤ ꯌꯧꯗꯧꯔꯦ ꯆꯪꯉꯒ ꯏꯄꯨꯔꯣꯏꯕꯗ ꯁꯦꯝꯍꯟꯒꯦ ꯍꯥꯏꯗꯅ ꯈꯨꯝꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯃꯅꯤꯡꯗ ꯆꯠꯄꯅꯤ ꯑꯗꯨꯒ ꯕꯨꯕꯣꯛꯅ ꯃꯃꯥꯡꯗ ꯆꯠꯄꯅꯤ ꯕꯨꯕꯣꯛꯅꯗꯤ ꯌꯨꯝꯗ ꯆꯠꯂꯤꯕꯣꯏ ꯅꯤꯡꯗꯅ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗꯤ ꯌꯨꯝꯂꯣꯝꯗ ꯆꯠꯄ ꯂꯝꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯪꯂꯣꯝꯗ ꯆꯠꯄ ꯑꯣꯏꯔꯒ ꯂꯩꯔꯝꯈꯤ ꯕꯨꯕꯣꯛꯇꯤ ꯀꯩꯝꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯄꯨꯄꯨꯅ ꯕꯨꯕꯣꯛꯄꯨ ꯎꯕꯗꯒꯤ ꯀꯧꯔꯛꯈꯤ ꯕꯨꯕꯣꯛꯁꯨ ꯃꯈꯣꯟꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗ ꯌꯦꯡꯉꯨꯕꯗꯗꯤ ꯃꯍꯥꯛꯅ ꯆꯪꯉꯤꯕꯗꯣ ꯃꯪꯂꯣꯝꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯄꯨꯄꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯣ ꯍꯪꯕ ꯃꯇꯝꯗ ꯕꯨꯕꯣꯛꯁꯨ ꯑꯍꯟꯗꯨꯒꯤ ꯄꯥꯎꯗꯣ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯄꯗꯗꯤ ꯑꯍꯜ ꯑꯗꯨ ꯂꯩꯔꯝꯈꯤꯗꯦ ꯃꯗꯨ ꯎꯕꯗ ꯉꯛꯑꯗꯨꯅ ꯋꯥꯔꯤꯗꯨ ꯇꯝꯃꯤ ꯄꯨꯄꯨꯁꯨ ꯕꯨꯕꯣꯛ ꯂꯧꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯄꯨꯅꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯕꯨꯕꯣꯛꯅ ꯃꯪꯂꯣꯝꯗ ꯆꯠꯄꯗꯨ ꯈꯛ ꯅꯠꯇꯅ ꯑꯁꯨꯝꯅ ꯀꯣꯟꯅꯗꯤ ꯊꯣꯛꯏꯕꯗꯨ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯈꯪꯉꯛꯄꯗꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯈꯤ ꯃꯈꯥ ꯇꯥꯕꯗꯤ ꯕꯨꯕꯣꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯊꯦꯡꯕꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯃꯌꯥꯝ
ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯂꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯑꯅꯧ ꯑꯅꯧ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ ꯃꯈꯜ ꯃꯈꯜꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯣꯏꯕ ꯌꯥꯏ ꯋꯥꯔꯤ ꯑꯃ ꯍꯦꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ